Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau Leibag asida hauzik oiriba COVID-19 gi phibam amasung tika kapthokadoriba asigi matangda Pradhan Mantri na ngasi Mukhya Mantri singa wari sanagani Bird flu makha tana sandoraktanaba Kendra gi Animal Husbandry amasung Dairying na Rajesh singda advisory thokre amasung Manipur da hauzik COVID-19 gi active case Samri marfudra leiri naba phabagi changna marfudra tare dasmik sinu amani Leibag asina malem gi laichet oiriba COVID-19 gi mayukta punna amat oina lan thengnari lamdam sigi miyamna sak khangnaraba myoi kayana su lanpham asida mai pangnabagi damak Akaswani Imphal gi ipau gi kuthangda mipum kudimakna araiba thawong ahum face mask uppa amaga foot taruk lamna na leinaba mai mit amadi khutsa toina hamdoktuna tarutana na thamnaba appeal tawri Manipur gi saknai rabi khunung isai sakpi Laurembam Bedabatina COVID-19 dagi ngakthoknaba miyamda appeal tawraduna hai Laurembam Bedabatina ahanba maktada mayambu khurumjari Hojik phawbagi oina COVID-19 laichet asidagi ngakthoknaba amatta ngairaba pambaidi section haiba asina oiri Sarkarna laichet asi thingnaba hotnariba asigi mathakta aikhoi pumna maknasu bhab taminaduna laichet asidagi tangai phadaba niyam ahumkhak ngakna chetminasi aikhoi khudingmangna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamtoksi mi amaga gi marakta foot taruki social distancing thamsi section bahaibasina aikoi isagi aikoi gi nungsiraba imung manung amadi miyambu laichet asidagi kanba ngamgadoribani mayambu amukhana khurumjari Hauzik mapungoiba pau Pradhan Mantri Narendra Modi na ngasi nungtil video conferencing gi kuthangda Rajya gi Mukhya Mantri singa wari sanagani Pradhan Mantri Office ki pauna hai COVID-19 gi hauzik oiriba phibam amasung tika kapthokadoriba asigi matangda mipamaduda khanagani National Regulators Drugs Controllers Generals of India na COVID-19 gi vaccine ani Covaxin amasung Covaxin bu emergency gi oina sizinanaba ayaba pikhrabani Pradhan Mantri Narendra Modi na COVID-19 gi hauzik oiriba phibam gi matangda awangba thaki mipama mangarang mahangna sababati oiduna pangthokki Leibag asida leiriba health worker amasung frontline worker koti ahumlomda ahanba oina tika si kapthoknaba pandam thamli masigi matungda sahi yankhai gi mathakta leiba myoi sing amasung sahi yankhai gi makhada leiba myoi koti 13 lom tika thadoknaba pandam thamli mifam aduda vaccinator amasung vaccine administrator singi training tawbagi matangda su kumna khanaki zati thaki oina pangthokiba training of trainers ta myoi lisingani sohum humpu saruk yakhi Hauzik phawbada program officer lising humpumathoi vaccinator lakh ani amasung vaccination team lakh ahum lising humbudra training pikre Sarkar na hairi rajya amasung union territory singa punna hotnaduna leibak sinba thungbuda COVID-19 vaccine kapthoknaba thaurang tawri tha sigi tara taruktagi COVID-19 vaccine leibak sinba thungbada kapthokpa hauragani kendra gi haksel mantraloy na ngarang video conferencing ki kuthangda rajya amasung union territory singi administrator singa co-win software sizinabagi matangda wafum kaya khanaki mifam adu COVID-19 thenganaba semkiba Empowered Group on Technology and Data Management gi chairman Ram Sevak Sarmana sababati oiduna pangthoki mifam aduda rajya gi principal secretary sing National Health Mission gi mission director sing amasung state immunization officer sing saruk yakhi avian influenza haina khangnaba bird flu makhatana sandoraktanaba influenza asna soholaba rajya singda kendra gi animal husbandry amasung dairying na advisory thokre hauzik phawbada Kerala Rajasthan Madhya Pradesh Himachal Pradesh Haryana Gujarat amasung Uttar Pradesh ta avian influenza thokpagi pau leire kendra gi animal husbandry mantraloy na hai Haryana gi Panchkula jila da leiba yen nganu leiba farm anida
avian influenza thengnabadagi mafam aduda rapid response team mapan thajinkhre hauzik oriba phibam adu yengsinaba semkiba kendragi mihut kangbu aduna avian influenza na sokolaba rajya sing adugi mafam singda chatuni yengsinkhre tabiriba pawasi akaswani imphal dagini Manipur da ngarang miyoi kuntra mapan COVID-19 dagi naba phaduna discharge tauki aduga miyoi tara marina nauno positive oiba thengnaki COVID-19 common control room da ngarang numidang wailam thoki ba chiro lama da hai rajya se da hauzik active case samri marfudra lairi apun ba positive case na lising kunipan chatruk humphuni masigi manungda miyoi lising kuntaret sanipan subna manga naba phaduna discharge taukhre naba phabagi changna chada marfudra tare dasmik sinu amani haukiba pung kun mari da laichet asina mi sigibagi paw laite rajya sida hauzik pawbada miyoi sahum humpu manga laikidare ngarang puna sample lising ama sumna humpu mari test tauki masi tharga hauzik pawbada test tawba apunba masing lakh mari lising marfu taret satret yankhai mari sure rajya sigi oina COVID-19 positive oiba home isolation tawba miyoi lising mapan sumna marfu sure masigi manungda numit tarani gi home isolation loiduna discharge taukiba masingna lising nipan sahum marfu manga sure hauzik home isolation gi active case oina miyoi chahum ama lairi Ukhrul jila gi Tinchong khulda Assam Rifles na solar lamp sing yento kare Assam Rifles ki chirwala mana hai khuladu de ising amasung mai gi awat pa leibedagi solar lamp sing adu khul gi miyoi sing gi tengbang oina pikibani amaromda Assam Rifles na Churachandpur gi rengkai da leiba Hope Baptist Children Home gi angang singbu changjafam piduna amasung mateng pangkhare home asigi ayamba saruk tha sigi mapan da maina sakibadagi Assam Rifles na tengbang pikibani home aduda leiba angang nipuni thoi adugi damak kudakta darkar leiba polam sing Assam Rifles na pikre Imphal da ngasi pongba pause singi mareba pausingi damak hauzik Wahengbam Rajesh leire Rajesh Thagachari Suni Mukhyamantri Ningthoukhongjam Birena Sri Sri Bijay Govindji Temple Complex da pangthokhiba thoramda amana ama chingthanabagi thabak toklasi miteina pharabadi aikoi punshinba luroi haibana chingba wafam sing naharugi chaudang ireibak amasung sana lebaki ahan be headline tori pawsi sangai express english huyelan paw Imphal free press kina ani shuba headline tore Manipur gi school sing hangdoknaba ngakna sakadaba standard operating procedure SOP semkhre haiba pawna poknapam amasung people's chronicle gi ahan be headline tori pawsi ireibaki ani shuba headline tori Pradhanmantri Narendra Modi na COVID-19 vaccine kapthokaduriba asigi matangda ngasi Mukhyamantri singa unagani haiba pawna morning bell gi ahan be headline tore Makru amasung Baraki RCC thongsing April da sangana ba honari haiba pawna Sangai Express Manipuri da banner headline tori pawasi pauksi asimaki English edition gi ahan be headline ori Manipur University gi hanagi Internal Quality Assurance Cell gi term loidringai da anoba ama prap semliba karigino haiba wapamna huyelan pawgi ahan be headline tori COVID vaccine kadai phawba safarage khangdabana health workers sing da akiba phawri haiba wapamna ECL Express ki ahan be headline tori nongmada COVID-19 positive oiba tara manga gi makhada laiki haibasna Imphal free press ki ahan be headline ori pawasi poknapam amasung People's Chronicle gi da ani sub headline tori Drug ki pawna wai chairakpa asina lamdam asigi ijat soale haiba pawna ECL Express ki ani sub headline ori Tare suba pay scale PWG mayokta phegokta na khongjang makhata na sangsilagani haiba pawna morning bell gi ani suba headline tori pawasi atei pawse sing da su phongba thenare kanagumbagi darkar oirpada minung siga loina na matiang panglabadi lamdam chi chawkhat minagani haiba MLA Karam Sianggi wapamna naharugi thokdangi ani suba headline tori Manipur da renewable energy degi mai megawatt tarani thoirom puthokre khungang marfudrani panda mai pikre haibasna sanalai baki ani suba headline ori Organic oiba yangang English singani kunma thoida hena puthokla yai haba pawma Imphal free press ki anchor kalam da fongle Manipur police na hiram kayamrum da mayok naduna lagli haba pawma irebaki anchor kalam da fongle Accident da hanagi mantri Hemanta Sokle mahaki loinabi leikidre haba pawma poknapam People's Chronicle huyelan paw amasung morning bell da fongle Sports quota da MBBS tamhangadabani haiduna Manipur High Court wakalagle haiba pawma huyelan pawgi anchor kalam da pongli drug sungbagi polam ga konana miyoi ani nap na phare haiba pawma photo ga konana Sangai Express Manipuri da pongli Suni Thagachari Rajesh Lushilakpada COVID-19 dagi ngakthonaba face mask uppa futaruk lamna leiba khutsa amadi mai mit taru tanana thamba haiba achamba thong ahumasi ngakna chatpinaba amukhana ningsingjari aroibada maroiba paw amukhana Lebaga sida hauzik oiriba COVID-19 gi phibam amasung tika kapthokadawriba sigi matangda Pradhanmantri na ngasi Mukhyamantri singa wari sanagani bird flu makata na sandoroktanaba
केंद्र की एनिमल हस्बेंडरी अमसुंग डायरिंग ना राज्य सिंह एडवाइजरी थोकरे अमसुंग मणिपुर हौजिक कोविड-19 की एक्टिव केस सामरी मरफुदरा लेरी नाबा फबगी चांग चादा मरफुदरा 3.0 पाउ लोइजरे।